ꯌꯥꯝ ꯍꯧꯖꯤꯛ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯂꯣꯒ꯭ꯔꯥꯎꯟꯒꯤ ꯁꯥꯏꯠꯇꯨꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁꯦꯀꯦꯟ ꯍꯦꯟ ꯌꯣꯟꯕ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯕꯕꯥ ꯄꯩꯁꯥ ꯁꯦꯒꯥꯏꯕ ꯃꯍꯨꯠ ꯁꯤꯟꯕꯗꯣ ꯑꯅꯤꯈꯛ ꯐꯝꯃꯤ ꯑꯩ ꯌꯥꯝꯗꯁꯨ ꯕꯕꯥ ꯑꯅꯤꯁꯤꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯉꯒꯦ ꯀꯣ ꯁꯤꯗ ꯕꯕꯥꯗꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯂꯧꯏꯔꯣ ꯕꯕꯥꯗꯤ ꯀꯥꯏꯗꯩꯅꯣ ꯑꯣ ꯁꯤꯁꯦ ꯅꯆꯥꯅ ꯁꯨꯝ ꯕꯕꯥ ꯅꯨꯡꯁꯤꯗꯅ ꯆꯥ ꯊꯛꯑꯣꯅ ꯄꯤꯕꯅꯤꯀꯣ ꯆꯥ ꯊꯛꯑꯣ ꯑꯗꯨꯅ ꯁꯦꯒꯥꯏꯗꯕꯅꯦ ꯑꯍꯟꯕꯅꯦ ꯅꯆꯥ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯦ ꯕꯕꯥꯒꯤꯁꯨ ꯄꯤꯒꯦ ꯕꯕꯥꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯄꯨꯂꯞ ꯏꯆꯤꯟꯅꯥꯎꯔꯣ ꯑꯣ ꯑꯗꯣ ꯁꯤꯁꯦ ꯅꯆꯥꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤꯀꯣ ꯁꯤꯅ ꯕꯕꯥꯒꯤ ꯆꯥ ꯊꯛꯎꯀꯣ ꯌꯥꯏ ꯌꯥꯏ ꯑꯣꯀꯦ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯅꯦ ꯄꯔꯦꯡ ꯀꯌꯥ ꯂꯩꯔꯒ ꯁꯤꯗꯤ ꯄꯔꯦꯡ ꯀꯌꯥ ꯄꯤꯔꯒꯦ ꯆꯥꯛꯁꯨ ꯌꯥꯎꯔꯝꯗꯣꯏꯅꯦ ꯇꯥꯃꯣꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯁꯦ ꯁꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯁꯨꯝ ꯍꯦꯜꯞ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯀꯀꯥ ꯍꯣꯏ ꯇꯥꯃꯣ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯃꯌꯥꯝ ꯑꯍꯜ ꯂꯩꯕꯁꯦ ꯁꯤꯗꯒꯤ ꯁꯨꯝ ꯑꯩꯅ ꯑꯉꯝꯕ ꯆꯥ ꯊꯛꯅꯕ ꯃꯇꯦꯡ ꯄꯥꯡꯕꯅꯦꯕꯀꯣ ꯁꯦ ꯌꯥꯝꯗꯤ ꯁꯦ ꯀꯩ ꯂꯝꯗꯩꯌꯦꯕ ꯃꯤꯡꯗꯤ ꯑꯣ ꯁꯦ ꯁꯤꯗꯤ ꯌꯥꯝꯗꯤ ꯁꯤ ꯆꯥ ꯊꯛꯄꯤꯌꯨꯀꯣ ꯑꯗꯨꯝ ꯂꯩꯔꯤ ꯄꯤ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯀꯩꯅꯣꯅꯦ ꯑꯕ ꯑꯩꯁꯦ ꯁꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯦꯜꯞ ꯇꯧꯕꯅꯦꯕꯀꯣ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯑꯣꯏꯔꯁꯨ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯔꯁꯨ ꯑꯩꯅ ꯕꯕꯥ ꯍꯣꯏ ꯃꯌꯥꯝ ꯆꯥ ꯊꯛꯅꯕꯁꯤꯒꯤ ꯈꯔ ꯌꯦꯟꯕꯅꯦꯕꯀꯣ ꯑꯩꯅ ꯑꯉꯝꯕꯅꯤꯀꯣ ꯁꯨꯝ ꯁꯤꯁꯤꯅ ꯕꯕꯥꯒꯤ ꯆꯥ ꯀꯩ ꯂꯝꯗꯩꯅꯣ ꯕꯕꯥꯗꯤ ꯑꯣ ꯌꯥꯏ ꯑꯗꯨ ꯆꯥ ꯊꯛꯄꯤꯌꯨꯀꯣ ꯑꯩ ꯃꯦꯀꯣꯂꯥ ꯂꯥꯏꯌꯦꯟꯖꯝꯗꯩꯅꯦ ꯑꯩ ꯁꯣꯂꯦꯁ ꯀꯧꯋꯦ ꯑꯩ ꯁꯨꯝ ꯃꯌꯥꯝꯒꯤ ꯍꯦꯜꯞ ꯇꯧꯖꯕꯅꯦꯕ ꯍꯣꯏ ꯅꯠꯇꯦ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯌꯨꯇꯨꯕꯇ ꯆꯦꯅꯦꯜ ꯍꯥꯡꯖꯕꯅꯦꯕ ꯑꯩꯅ ꯁꯨꯝ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯑꯣꯏꯔꯁꯨ ꯂꯩꯇ ꯂꯥꯏꯔ ꯑꯣꯏꯔꯁꯨꯀꯣ ꯑꯩꯅ ꯁꯨꯝ ꯑꯉꯝꯕ ꯈꯔ ꯑꯩꯅ ꯉꯝꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯝ ꯍꯦꯜꯞ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯁꯨꯝ ꯄꯩꯁꯥ ꯁꯦꯒꯥꯏ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯤꯁꯤꯒꯤ ꯑꯩꯅ ꯑꯉꯝꯕ ꯅꯆꯥꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤꯀꯣ ꯍꯣꯏ ꯑꯣꯀꯦ ꯁꯨꯝ ꯃꯌꯥꯝ ꯆꯠꯂꯤꯀꯣ ꯑꯩꯅ ꯑꯉꯝꯕ ꯁꯨꯝ ꯇꯧꯕꯅꯤꯀꯣ ꯍꯦꯜꯞ ꯍꯥ ꯑꯣ ꯄꯤꯗꯣꯏꯅꯦ ꯑꯩ ꯃꯦꯀꯨꯂꯥ ꯂꯥꯏꯌꯦꯟꯖꯝꯗꯩꯅꯦ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯁꯨꯝ ꯃꯌꯥꯝꯒꯤ ꯍꯦꯜꯞ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯁꯤꯒꯤꯁꯨ ꯕꯕꯥ ꯍꯣꯏꯒꯤꯁꯨ ꯈꯔ ꯑꯩꯅ ꯑꯉꯝꯕ ꯆꯥ ꯊꯛꯅꯕ ꯄꯤꯒꯦ ꯑꯗꯣ ꯏꯃꯥꯒꯤꯁꯨ ꯄꯤꯔꯝꯒꯦ ꯏꯆꯦꯒꯤꯁꯨ ꯁꯦ ꯑꯩ ꯑꯉꯝꯕ ꯄꯤꯕꯅꯤꯀꯣ ꯆꯥ ꯊꯛꯎꯀꯣ ꯄꯤꯗꯣꯏꯅꯤ ꯑꯩ ꯁꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯦꯜꯞ ꯇꯧꯕꯅꯦꯕ ꯃꯌꯥꯝꯒꯤ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯁꯦ ꯏꯃꯥꯒꯤꯁꯨ ꯑꯩꯅ ꯑꯉꯝꯕ ꯆꯥ ꯊꯛꯎꯀꯣ ꯀꯩ ꯂꯝꯗꯩꯅꯣ ꯅꯠꯇꯦ ꯀꯩ ꯂꯝꯗꯩꯅꯣꯕ ꯑꯩ ꯁꯤ ꯀꯩꯅꯣꯗꯩꯅꯤ ꯃꯤꯂꯦꯠꯇ ꯍꯣꯏ ꯆꯥ ꯊꯛꯄꯤꯌꯣ ꯑꯗꯨꯗꯤ ꯕꯕꯥꯒꯤꯁꯨ ꯄꯤꯔꯝꯒꯦ ꯕꯕꯥꯗ ꯉꯥꯏꯔꯦ ꯑꯩ ꯍꯣ ꯅꯥꯟꯊꯣꯛꯑ ꯆꯠꯈ꯭ꯔꯦ ꯕꯕꯥꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯁꯦ ꯁꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯦꯜꯞ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯅꯆꯥꯅ ꯑꯉꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯆꯥ ꯊꯛꯅꯕ ꯄꯤꯕꯅꯤꯀꯣ ꯁꯦ ꯍꯣꯏ ꯌꯥꯏ ꯍꯣꯏ ꯑꯌꯥ ꯁꯤꯗ ꯑꯃ ꯂꯩꯁꯤꯗꯤ ꯀꯅꯥꯒꯤꯅꯣ ꯆꯠꯈ꯭ꯔꯕꯣ ꯑꯣꯀꯦ baba am này đấy. Baba, anh kiếm tay chưa kì? Anh đi xuống social media ta mày help tàu này bako. Baba sum halo anh thằng vậy nè. Anh là giả tao nó pizza cái tàu vậy. Không lại cái Nãy tiệt anh đi social media YouTube sum trên hàng mình bako. Anh là số nào rồi halo uber ta sum mà tiền bằng cho mình hay vậy. Baba giả thật như hay vậy. Giả này vì cây lâm đấy nó baba. Cây lâm đấy nó hay vậy. Phải đi baba giả thật như 좀 아이 조심해야 help 또 보내봐 마양기 야야 오케이 시 사이트 볼로그 안 내려고 페이퍼 인터 세케다 야 뭐라 이 리모 할라 이 소나 칸 오케이